UKHRULꯒꯤ NAGA teritorida KUKIGI lam inchi AMAFAO YAODE Haina NAGA na Twkhre. Meitei Lakpa Yaroi Haina Thingliba Kuki Village Volunteer Eastern Zone gi Mathakta NAGA na Akanba warning Twkhre. Atamnana furup amabu athing mapi kiba warol khudakta handokadabani haina TNL na Twkhre. Kuki singna Kuki leni haizariba asigi inchi amagi lam saruk UKHRULgi NAGA teritorida YAODE Haina NAGA na phongdokladuna tha asigi kundagi kunmari fauba UKHRULda pangthokadoriba Siroi Lili Festival English Singani kunmangada saruk yaba lakpa akaknamba community amata athing mapiba yaroi haina Kuki Village Volunteer Eastern Zone ni mafamda warning Twkhre. NAGA na thadorokpa cherol amada KZVVEZ na tha asigi 13 da cherol ama thoktuna handak pangthokadoriba Siroi Lili Festival English Singani kunmangada saruk yanabagidamak Meiteina Kuki Village natraga territory fauduna Lakpa Yaroi Haina athingba thamkiba adubu akanba maongda condemn tawrakli. KZVVEZ na UKHRUL district manungda akaknamba khul kharabu makhoigi territory ni haina phongdoraktiba wafam NAGA na kanna yadabaga loinana UKHRUL district manungda Kuki na khundaba mafam kharabu makhoina Kuki land gi saruk oina phongdorakliba wafam adubusu reject tawraduna UKHRULgi NAGA territory da Kuki land ni haiba asigi inchi amagi lam saruk yaude. Maram asna UKHRULgi Siroi khunda pangthokadoriba Siroi Lili Festival English Singani kunmangada saruk yaba lakpa tourist singda apanba ayetpa piba yaroi hairi. Cherol asna makha taraduna festival asida saruk yaba lakpa akaknamba community amatada athingba apanba piba tarabadi maduda NAGA na tumina leithokloi hainasu KZVVEZ ta akanba warning tawrakli. Festival asi endanger oiraklaba state flower bo yokhatnaba pausal pibada natana akoibagi mahosagi khal kahendanaba amadi tangkhul NAGA amasung atai NAGA communities singi cultural heritage ki saruk amasu oiriba festival amani hairi. Karigumba makhatana KZVVEZ na asigumba warol matungda print amadi social media da thadorakpa tarabadi madu NAGA amasung NAGA miyamda singnabani haina lawgani hairi. Marak asida tha asigi kundagi kunmari fauba UKHRULgi Siroi khulda pangthokadoriba festival asigidamak Manipur government ki tourism director Puja Elangbom ngasi by road ta UKHRUL yaukibaga loinana festival pangthokadoriba mafamsing yengsinkhre. Khongchat aduda tourism gi secretary na chingwa makok thongba official singsu yauki. Ningsingba yabadi tha asigi 13 da KZVVEZ na Thokiba cherol amada pangthokadoriba festival asida saruk yanaba Meitei amata Kuki village territory fauduna Lakpa Yaroi Haina warning tawrakhibani. Amaromda Siroi Lili Festival English Singani kunmangada saruk yaba lakpa akaknamba community amatada athingba amadi apanma piba yaroi haina tangkhul nagalong na akanba wafam thamlakli. TNL na thadorokpa cherol amada akaknaba community amabu festival asida saruk yaba lakpada athingba thamkibaga mari leinana organization aduna makhoigi wafam adu khudakta handokadabani haibaga loinana TNL na tha asigi 8 da cherol ama thoktuna TNL ge jurisdiction manungda